Hello maya, Bisakarma puja numitagi hauna numit manga tarukni changna namjarakpa mateng vlog oidoini ngasigi akhoi lekai nga kamaina fawi nga kamaina fai sabagi maina nga kayam sigre aduga ai boksa hoida chatlaga boksa hoiga unaba dai nga chobase kamaina fage habado mayam adugi video oidoini bako ngasigi agi video se tudi myam yengminarase agi video se ko. Hello ma'am, good morning. Asingi video se yam late oina hapchare ma'am da do ai hojik se Bisakarma puja numitagi namtharakpa mateng namakpa do ai hapcharake do ai hojik Bisakarma puja se yam chawna tawdre bako sumana sum piktagna tawdaba yadabagi sum tawre aduga akhoi gisu gari se asiga su puja tawbire haibadi dum hairuk tawdaba yadaba hairuk kano machal ahum phak tawraga phajana khuramme bako ताचौने तौरगा सिसो अयु अंतादा चलगा हिरु फंग लेहौददना काशीपुरगी अक्तादा लेरगा फंगबदो लेरगा पुरा लाबनेबा अदुगा मैम सिना नेक्स्ट डे ओइदोइने ऐसे सामनबगी को आई वीडियो का कया लौब ngamdre सिना अखोइगी nga फाबगी को होजि अखोइगी मामो होइगी होजि कतना nga फारि लौ सिंग चावबो हंदरकपगी दुना मही nga फौनग्रिबा मयाम जाइनग्रिबा मयाम यौसे अखोइगी सु फौरमनी ऐना तिनदा फौरमने बको तिनदा इसे ओलमने साबना करी खुसानो सारसु nga सिंजिदि अमुक्ता दिन अमदा कंगबा ngame सिने ओइगी असि कयाम जा केजी तरह ने फोरा फक्त कनोदा फोरी रांगदा थोंगाना सु याम ले मैम येंहनबिरके फोरादा संगदी लिखपा मानबनेबा लमजलादि हागजामे अइस्तु आदा जो पुगी मतोना फौना गना होनारि जो फोरा कयानो फोरा नते इंदनी ने अदो सिट लिपनेबको अदो आदा मी तिली जरबा मैम असीनेबको ngara lahani oi tharoi khuluba mafam do neba ada yo injiga phalai banga mem yo idi masak khang ponate sabani na ne protection ne tawrini aduga mayam sina nga khoi gi ne chobi oi gi ne ba men oina khoi nga sidi phari singse moi gi ne ba ko ado moi oi bani na jumbo ni na yong ne sumang je pik thali nga mayam ji yong mayam phora da phau gi bagi likpa man bani ba ji nusa se kana sar bani na ji phau khotana haidi yon ba khai yon gare yon da pa khai gi na nusa se da phau do khoi ngari on ba se sana ne ba ko mayam se yam hau bani ba ko ngari ola matung da thum khatang thau khatang ha ba ga kana taw bu do ngor ga cha ba do si yong mayam se aduni मैम अखोइगी मासब्रा से होजि nga फाबा मतम यौरादि अखोइ लेकाइ से होजि nganam na lore ado अखोइ लेकाइ तनते दा लेकाइ सु मैम अखोइ मासब्रा खुनसि माने माइ मागी कोम लैबदो लोइना सिटनरि ना बको दुसिना मु नेक्स्ट डे ओइदोइनि अदुगा सिसिना nga फारि मी सिंदुगी खoi होजि खेची हौदोइने बको द चाबेन स्नाने आइने तवरगा दुगा हौना लोरगा अखोइ से अमु लबुक दुगा फाबम ताना थिन बजलिनि द चाहै तंबिने आइने द चाबेन स्नाने अखोइ मी मरि तवरगा मफम दो यौरगा मैम येंहलागे अखोइ क्वा खुजे ने हमते जेंबिउ क्वा ए यार अते अखोइ स्टाइन जे स्टाइन जोरेना स्टाइन दो ओरेना अखोइ स्टाइन द मैम मोइसे चाना थकना लोरे द थागा होजि से ngahak phammini aduga ngahak phammaga nusi lakpani na ko ngahak phammaga khoi se yumda kare ba ko pung 12 dumai ta dai tawre aduga si sina mo next day odoini asina mo mamo amagi ne ba ko mayam ngarang phabaduna mamo amagi duga ngasi phari sina mamo amagi ngarang duna sitlaga phabane do ngasi sina sumoina kholaga phari ne ba ko isingdagi ina chawba tawraga kholi ne ba ko adu sumoina tawraga phaba se mayam sudum jeng halake ado mama ga ibani kumtharakpati tharoi kunge na kumtharakpane ba ko do nga khonba urobase da khoi changa ga yengu bane ba ko ado chirang su mayam uwa phange mayam yengu to haidi yum lon da di haidi chirang se kaya uwa phangdre ha na nga wa di pha na yam sanara me ba ko chirang pharaga lai haiti ka haina dana do khoi mama ala tharoi khulli ko mayam do ai su changa ga khunminarani mayam handak marak se tharoi gi paw yam na lae haidi piu aina dugi aduga yongo sisina nungdhangni ina video se mate hapa bani bako asina nungdhangi chak thonga sina hawai thonge aduga akhoi se amu moi myam gi pijabagi chak thilai ni thindoka thinjin gani bako na tawrise aduga moi se kholaga ahing banga gi jo khare asi banga gi se ga thumbo ta hapaga thamme bako
ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯁꯩꯔꯦꯡ ꯑꯅꯤꯈꯛ ꯃꯆꯥ ꯑꯅꯤꯈꯛ ꯑꯁꯤꯕꯗꯣ ꯄꯨꯔꯒ ꯂꯥꯛꯑꯦ ꯑꯗꯨꯒ ꯃꯌꯥꯝ ꯅꯨꯡꯊꯤꯟꯗꯒꯤ ꯈꯣꯠꯂꯛꯄꯅꯤꯅ ꯅꯨꯡꯗꯥꯡ ꯐꯥꯎꯕ ꯑꯍꯤꯡ ꯆꯨꯞꯄ ꯑꯃ ꯈꯣꯟꯅ ꯂꯩꯗꯣꯏꯅꯤ ꯃꯌꯥꯝ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯉꯥꯁꯤꯡꯁꯦ ꯁꯤꯜꯆꯔꯗ ꯄꯨꯔꯒ ꯌꯣꯟꯈꯤꯗꯣꯏꯅꯦꯕ ꯑꯃꯨꯛꯇ ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯨꯡꯗꯥꯡꯗꯗꯤ ꯄꯨꯈꯠꯂꯛꯑꯒ ꯍꯥꯏꯗꯤ ꯉꯥꯁꯤꯡꯁꯦ ꯃꯥꯡꯒꯅꯤꯅꯀꯣ ꯑꯗꯨꯅ ꯖꯣꯛꯁꯜꯂꯒ ꯊꯝꯃꯤꯅꯤ ꯁꯨꯃꯥꯏꯅ ꯏꯟꯗ ꯇꯧꯔꯒ ꯑꯗꯣ ꯅꯣꯡꯉꯥꯜꯂꯒ ꯃꯌꯥꯝꯗꯁꯨ ꯑꯗꯨꯝ ꯌꯦꯡꯍꯜꯂꯛꯀꯦꯕꯀꯣ ꯑꯗꯨ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯁꯨꯝ ꯇꯝꯅ ꯀꯥꯔꯛꯄꯗ ꯁꯤꯁꯤꯅ ꯃꯤ ꯀꯅꯥꯅꯣꯝꯒꯤ ꯀꯣꯝꯅꯦꯕꯀꯣ ꯍꯜꯂꯒ ꯂꯩꯕꯀꯣ ꯏꯁꯤꯡꯁꯦ ꯇꯥꯛꯂꯤ ꯂꯩꯔꯦ ꯑꯗꯣ ꯉꯥꯒ ꯑꯝꯇ ꯐꯥꯗꯣꯛꯄꯤꯗꯦꯕꯀꯣ ꯑꯗꯣ ꯉꯥꯁꯤꯡꯁꯦ ꯌꯦꯡꯉꯨꯅꯦ ꯍꯟꯗꯛ ꯅꯣꯡ ꯅꯤꯅꯤꯒꯤ ꯈꯨꯠꯁꯥꯁꯤꯒ ꯌꯥꯝ ꯁꯥꯊꯤꯅ ꯁꯥꯈꯤꯕꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯏꯗꯣ ꯉꯥ ꯐꯥꯎꯕ ꯏꯁꯤꯡꯁꯦ ꯁꯥꯃꯟꯅ ꯂꯩꯕ ꯉꯝꯗꯗꯅ ꯑꯃꯨꯛꯀ ꯉꯥꯁꯤꯡꯁꯦ ꯂꯣꯏꯅ ꯇꯥꯎꯈꯠꯂꯒ ꯃꯇꯥꯏꯁꯤꯗ ꯂꯣꯏ ꯁꯤ ꯂꯩꯔꯦꯕꯀꯣ ꯃꯌꯥꯝ ꯀꯌꯥꯗꯤ ꯄꯥꯝꯃꯨꯈ꯭ꯔꯦ ꯎꯕꯗ ꯑꯗꯨꯕꯨ ꯂꯧꯈꯠꯄ ꯆꯥꯕꯗꯣ ꯉꯥꯁꯤꯡꯁꯦ ꯄꯨꯝꯃꯦꯕ ꯈꯪꯕ꯭ꯔꯥ ꯑꯁ ꯐꯖꯈ꯭ꯔꯖꯥꯠꯅꯤ ꯀꯪꯂꯥ ꯉꯥꯛꯇꯅꯤꯅꯦ ꯄꯥꯝꯃꯨꯗ꯭ꯔꯁꯦ ꯁꯤꯠꯇꯉꯩꯒꯤ ꯃꯣꯏꯅ ꯀꯥꯏ ꯂꯩꯕꯥꯛ ꯃꯅꯨꯡꯗ ꯍꯣꯏꯅꯦ ꯉꯥ ꯑꯆꯧꯕꯅꯤꯍꯦ ꯆꯤꯔꯥꯡꯅꯤꯍꯦ ꯅꯪꯕꯣ ꯅꯠꯇꯦꯍꯦ ꯆꯤꯔꯥꯡꯅꯤꯅꯦ ꯆꯤꯔꯥꯡꯅꯤꯍꯦ ꯅꯪꯕꯣ ꯉꯥ ꯃꯔꯤ ꯃꯥꯟꯗ꯭ꯔꯥ ꯆꯤꯔꯥꯡꯅꯤꯍꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯁꯦ ꯌꯨꯝꯗ ꯍꯜꯂꯛꯑꯒ ꯑꯩꯈꯣꯏ ꯈꯣꯡꯈꯨꯠ ꯍꯥꯝꯕꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤꯗ ꯄꯥꯟꯕ ꯊꯔꯣꯏꯁꯤꯡꯁꯦ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯂꯣꯏ ꯁꯠꯀꯥꯏꯔꯦꯕꯀꯣ ꯑꯗꯨꯅ ꯑꯩꯁꯦ ꯋꯥꯃꯟꯒꯤꯅ ꯇꯨꯝꯈ꯭ꯔꯦ ꯃꯌꯥꯝ ꯅꯣꯡꯉꯥꯜꯂꯛꯑꯒ ꯌꯦꯡꯍꯜꯂꯛꯑꯒꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯁꯦ ꯉꯁꯤꯗꯤ ꯑꯌꯨꯛꯁꯦ ꯉꯟꯅ ꯍꯧꯗꯣꯔꯛꯑꯦ ꯑꯩꯈꯣꯏ ꯃꯃꯥꯅ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯤ ꯉꯥꯁꯤꯡꯁꯦ ꯑꯌꯨꯛ ꯉꯟꯇꯥꯗ ꯂꯣꯏꯅ ꯁꯤꯜꯆꯔꯗ ꯊꯥꯈꯤꯗꯣꯏꯅꯤꯅꯀꯣ ꯑꯩꯒꯤꯁꯨ ꯉꯥ ꯈꯔ ꯂꯧꯑꯣꯏꯅ ꯈꯔ ꯁꯤꯡꯉꯛꯄ ꯈꯔ ꯂꯩꯌꯦ ꯑꯗꯨꯗꯨꯒꯤ ꯆꯠꯂꯒ ꯀꯨꯝꯊꯔꯒ ꯂꯧꯗ꯭ꯔꯗꯤ ꯐꯪꯉꯣꯏꯑꯕ ꯑꯗꯨꯗꯨꯅ ꯑꯩꯁꯦ ꯆꯠꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯊꯔꯣꯏꯁꯨ ꯈꯨꯠꯂꯛꯇꯣꯏꯅꯦ ꯑꯩꯈꯣꯏꯒꯤ ꯊꯔꯣꯏꯁꯦ ꯍꯟꯗꯛ ꯃꯔꯛꯁꯦ ꯊꯔꯣꯏꯗ ꯄꯤꯅꯅ ꯂꯩꯔꯦ ꯑꯗꯨꯗꯨꯅ ꯃꯃꯥꯁꯤꯅ ꯊꯔꯣꯏꯁꯦ ꯍꯥꯏꯗꯤ ꯈꯨꯟꯃꯤꯟꯅꯔꯨꯁꯤ ꯂꯥꯛꯑꯣ ꯉꯥꯗꯨꯁꯨ ꯂꯧꯔꯁꯦꯅ ꯑꯩꯁꯦ ꯀꯨꯝꯊꯔꯛꯑꯦꯕꯀꯣ ꯃꯃꯥ ꯏꯕꯥꯅꯤ ꯇꯧꯅ ꯑꯗꯨꯒ ꯌꯦꯡꯉꯣ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯌꯦꯡꯍꯜꯂꯛꯀꯦ ꯉꯥ ꯌꯣꯛꯄꯁꯤꯡꯗꯣ ꯃꯀꯨ ꯄꯥꯟꯕꯁꯨ ꯌꯥꯎꯋꯦ ꯃꯁꯤꯡꯁꯨ ꯌꯥꯎ ꯃꯥꯜꯂꯦ ꯑꯗꯣ ꯃꯌꯥꯝ ꯌꯥꯝ ꯂꯨꯅ ꯌꯣꯛꯑꯦ ꯑꯗꯣ ꯑꯁꯤ ꯁꯩꯔꯦꯡ ꯑꯆꯧꯕꯅꯦꯕꯀꯣ ꯃꯅꯨꯡꯗ ꯃꯌꯥꯝ ꯂꯩ ꯈꯪꯕ꯭ꯔꯥ ꯆꯤꯡꯈꯠꯄ ꯉꯝꯗꯕꯅꯤꯅ ꯃꯌꯥꯝꯗ ꯎꯔꯤ ꯈꯔꯁꯤꯅꯤ ꯃꯅꯨꯡꯗꯁꯨ ꯃꯌꯥꯝ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯁꯤꯁꯤꯅ ꯊꯔꯣꯏ ꯈꯨꯟꯒꯅꯤ ꯂꯥꯛꯄꯗꯣ ꯑꯩꯈꯣꯏ ꯇꯥꯆꯧꯁꯤꯅ ꯃꯣꯏꯒꯤ ꯉꯥ ꯀꯩꯅꯣ ꯇꯧꯕꯁꯤꯒ ꯊꯔꯣꯏ ꯃꯌꯥꯝ ꯆꯥꯎꯋꯦ ꯍꯥꯏꯅ ꯁꯤꯗꯒꯤ ꯃꯜꯂꯣ ꯍꯥꯏꯅ ꯂꯥꯛꯑꯦ ꯑꯗꯣ ꯉꯥꯁꯤꯡꯁꯦ ꯌꯦꯡꯉꯨꯅꯦ ꯑꯁꯤ ꯉꯥꯁꯤꯡꯁꯦ ꯃꯌꯥꯝ ꯂꯣꯏ ꯃꯜꯂꯒ ꯀꯩꯅꯣ ꯇꯧꯗꯣꯏꯅꯦ ꯐꯧꯗꯣꯛꯇꯣꯏꯅꯦꯕꯀꯣ ꯂꯧꯕ ꯈꯔꯅ ꯂꯧꯈ꯭ꯔꯦ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯊꯔꯣꯏ ꯈꯔ ꯃꯜꯂꯦ ꯃꯃꯥ ꯏꯕꯥꯅꯤ ꯑꯗꯨꯒ ꯄꯨꯊꯤ ꯈꯔꯁꯨ ꯑꯗꯨꯝ ꯃꯜꯂꯦꯕꯀꯣ ꯄꯨꯊꯤ ꯈꯔ ꯑꯆꯧꯕꯗꯣ ꯑꯗꯣ ꯉꯥꯁꯤꯡꯁꯦ ꯄꯠꯊꯔꯦꯗ ꯃꯌꯥꯝ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯑꯍꯤꯡꯗꯒꯤ ꯐꯥꯔꯒ ꯅꯝꯁꯤꯜꯂ ꯊꯝꯕꯅꯤꯅꯀꯣ ꯈꯔꯗꯤ ꯄꯠꯊꯔꯦꯕꯀꯣ ꯑꯗꯣ ꯁꯤꯒꯤ ꯊꯔꯣꯏꯁꯦ ꯃꯌꯥꯝ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯈꯦꯠꯅꯕꯁꯨ ꯑꯗꯨꯝ ꯂꯩꯌꯦꯕꯀꯣ ꯁꯤꯒꯤ ꯊꯔꯣꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯥꯏꯕ ꯃꯇꯝꯗ ꯎꯖꯣꯟ ꯌꯥꯎꯗꯕꯗꯣ ꯑꯣꯏ ꯍꯥꯏꯗꯤ ꯃꯅꯨꯡꯗ ꯃꯇꯣꯡ ꯌꯥꯎꯗꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯌꯦ ꯑꯗꯣ ꯁꯤ ꯈꯔ ꯈꯜꯂ ꯑꯩꯈꯣꯏ ꯃꯃꯥꯅ ꯍꯥꯏꯕ ꯁꯤ ꯈꯔ ꯀꯩꯅꯣ ꯇꯧꯔꯅꯤ ꯍꯥꯏꯗꯤ ꯎꯖꯣꯟ ꯌꯥꯎꯗꯕꯅꯤꯅ ꯍꯥꯎꯔꯣꯏ ꯁꯣꯝꯗꯒꯤ ꯈꯨꯟꯕꯗꯨꯅ ꯐꯩꯌꯦꯗꯅꯅꯦ ꯏꯕꯥꯅꯤꯁꯦ ꯆꯍꯤ ꯈꯔ ꯈꯨꯜꯂꯒ ꯑꯃꯨꯛ ꯁꯣꯝꯗ ꯈꯨꯟꯕ ꯆꯠꯂꯦ ꯏꯕꯥꯅꯤ ꯑꯗꯣ ꯊꯔꯣꯏ ꯈꯨꯟꯕꯗꯣ ꯚꯤꯗꯤꯑꯣ ꯂꯧꯍꯧꯗ꯭ꯔꯦꯕ ꯑꯩꯅ ꯀꯥꯎꯗꯅꯀꯣ ꯃꯌꯥꯝ ꯋꯥꯔꯧ ꯌꯥꯗꯦ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯑꯁꯤꯁꯤꯅ ꯉꯥ ꯑꯆꯧꯕ ꯂꯣꯏꯅ ꯈꯔꯗꯤ ꯂꯣꯏꯅ ꯍꯥꯏꯗꯤ ꯁꯤꯜꯆꯔꯗ ꯊꯥꯈ꯭ꯔꯦ ꯃꯌꯥꯝ ꯑꯁꯤꯁꯤꯅ ꯂꯩꯍꯧꯕ ꯀꯟꯗꯂꯥ ꯀꯔꯤ ꯀꯔꯥ ꯉꯥꯛꯇꯅꯤ ꯀꯟꯗꯂꯥ ꯈꯪꯗꯦ ꯀꯩ ꯉꯥꯅꯣ ꯖꯥꯝꯗ꯭ꯔꯥ ꯃꯌꯥꯝ ꯈꯨꯖꯥꯝ ꯑꯃꯅꯤꯁꯦ ꯉꯥꯁꯤꯡꯁꯦ ꯂꯣꯏꯅ ꯌꯣꯛꯑꯒ ꯊꯝꯃꯤꯅꯤ ꯁꯔꯦꯡ ꯑꯆꯧꯕꯁꯨ ꯌꯥꯎꯋꯦ ꯑꯗꯣ ꯁꯤꯒ ꯂꯩꯔꯦ ꯑꯗꯨ ꯊꯦꯂꯥꯗ ꯄꯨꯈꯠꯈ꯭ꯔꯤꯗꯤ ꯃꯌꯥꯝ ꯊꯦꯂꯥ ꯑꯃ ꯕꯤꯛ ꯊꯜꯂꯤ ꯉꯥ ꯉꯥꯛꯇ ꯁꯤꯜꯆꯔꯗ ꯄꯨꯅꯕꯒꯤ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯁꯦ ꯊꯔꯣꯏ ꯈꯨꯟꯅ ꯂꯣꯏꯗꯅ ꯀꯥꯈꯠꯂꯛꯑꯦꯕꯀꯣ ꯃꯃꯥꯒ ꯏꯕꯥꯅꯤ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛꯁꯦ ꯆꯤꯡꯗꯣꯡ ꯂꯩꯀꯥꯏꯗ ꯆꯠꯀꯦ ꯇꯧꯔꯤꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯇꯥꯆꯧꯅꯦ ꯏꯅꯝꯃ ꯍꯣꯏꯗ ꯍꯥꯏꯗꯤ ꯕꯤꯕꯤꯒꯥꯎꯗꯅꯦ ꯉꯥ ꯊꯤꯟꯕ ꯆꯠꯇꯣꯏꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯇꯥꯆꯧꯗꯣ ꯈꯣꯟꯕ ꯆꯥꯎꯕꯅꯤꯅ ꯃꯥꯒꯤ ꯆꯥꯗꯥ ꯖꯦꯅꯩꯗꯅꯀꯣ ꯖꯦꯅꯕꯗꯣ ꯉꯥ ꯈꯔ ꯂꯧꯕꯗꯣ ꯑꯗꯣ ꯏꯅꯝꯃ ꯍꯣꯏꯗ ꯈꯔ ꯊꯤꯜꯂꯅꯤ ꯑꯗꯨꯒ ꯆꯤꯡꯗꯣꯡ ꯂꯩꯀꯥꯏꯗꯗꯤ ꯑꯩꯈꯣꯏ ꯏꯕꯣꯛꯁꯨ ꯂꯩꯇ꯭ꯔꯦ ꯏꯕꯣꯛꯆꯥ ꯑꯃ ꯂꯩꯅꯀꯣ ꯑꯗꯣ ꯏꯕꯣꯛꯆꯥꯗꯣ ꯃꯇꯣꯝꯇꯅꯦꯕ ꯍꯧꯖꯤꯛ ꯌꯨꯝꯗ ꯂꯩꯔꯤꯕ ꯍꯥꯏꯗꯤ ꯃꯁꯨ ꯅꯨꯄꯥ ꯑꯍꯟꯒ ꯑꯗꯨꯒ ꯃꯥꯒꯤ ꯍꯥꯏꯗꯤ ꯃꯁꯨ ꯃꯕꯦꯟꯇꯅꯤꯅ ꯍꯥꯏꯅ ꯉꯥ ꯃꯆꯥ ꯑꯃꯈꯛꯅꯦ ꯃꯥꯒꯤꯁꯨ ꯄꯨꯔꯦ ꯑꯗꯨꯒ ꯑꯩꯅ ꯏꯕꯣꯛꯆꯥꯗꯣ ꯍꯥꯏꯗꯤ ꯎꯅꯅꯤꯡꯕꯀꯣ ꯑꯗꯨꯗꯨꯅꯁꯨ ꯑꯩꯁꯦ ꯑꯗꯨꯒ ꯂꯩꯍꯧꯗꯣꯏꯕ ꯑꯩꯅ ꯆꯤꯡꯗꯣꯡ ꯂꯩꯀꯥꯏꯗ ꯇꯥꯆꯧꯅ ꯕꯤꯕꯤꯒꯥꯎ ꯆꯠꯇꯣꯏꯕ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯇꯥꯆꯧꯒ ꯆꯠꯃꯤꯟꯅꯔꯦ ꯃꯌꯥꯝ ꯑꯗꯣ ꯑꯉꯥꯡꯒ ꯏꯕꯣꯛꯆꯥꯒꯤ ꯆꯥꯅꯕ ꯑꯆꯥꯄꯣꯠ ꯈꯔ ꯂꯧꯔꯦ ꯑꯗꯨꯒ ꯆꯠꯂꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯨꯄꯥꯕꯥꯔꯤꯒꯤ ꯈꯦꯋꯥ ꯂꯥꯜꯂꯒ ꯆꯠꯇꯣꯏꯅꯤ ꯑꯗꯣ ꯃꯌꯥꯝ ꯂꯨꯄꯥꯕꯥꯔꯤꯒꯤ ꯈꯦꯋꯥꯁꯦ ꯂꯣꯏꯅ ꯑꯣꯟꯊꯣꯛꯑꯝꯃꯦ ꯍꯥꯟꯅꯒꯤ ꯀꯨꯝꯐꯝꯗꯣ ꯂꯣꯏꯅ ꯊꯨꯒꯥꯏꯔꯝꯃꯦ ꯑꯁꯤꯁꯤꯅ ꯋꯥꯍꯥꯛ ꯁꯥꯡꯅ ꯆꯠꯂꯦ ꯃꯄꯥꯟꯗ ꯅꯞꯄꯒ ꯑꯩꯗꯤ ꯀꯤꯕꯅ ꯑꯍꯥꯟꯕ ꯆꯠꯄꯅꯤꯅꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏꯗ ꯁꯤꯒ ꯊꯣꯡꯁꯨ ꯁꯥꯔꯛꯇꯣꯔꯦ ꯑꯗꯨꯗꯨꯅ ꯃꯣꯏꯁꯦ ꯆꯦꯟꯖ ꯇꯧꯕ ꯃꯥꯜꯂꯦꯕꯀꯣ ꯈꯦꯋꯥꯁꯦ ꯑꯗꯣ ꯑꯩꯗꯤ ꯑꯍꯥꯟꯕ ꯆꯠꯄꯅꯤꯅ ꯈꯪꯗꯦ ꯑꯩꯅ ꯇꯥꯆꯧꯗ ꯍꯪꯉꯤꯕꯒ ꯑꯁꯤ ꯍꯥꯏꯗꯤ ꯑꯃꯗꯨꯗꯤ ꯑꯗꯨꯝ ꯀꯥꯈꯠꯄꯒ ꯍꯥꯏꯗꯤ ꯍꯥꯟꯅꯗꯩ ꯆꯠꯄ ꯂꯝꯕꯤꯅꯤꯅ ꯈꯪꯉꯤꯅꯀꯣ ꯑꯗ ꯁꯤꯅꯦ ꯂꯥꯟꯊꯣꯛꯑꯒ ꯑꯃꯨꯛꯀ ꯑꯗꯣꯝ ꯆꯠꯇꯣꯏꯕ ꯈꯪꯗꯦꯅꯀꯣ ꯅꯪ ꯀꯥꯏꯗ ꯐꯥꯎꯒꯠꯂꯤꯕ ꯅꯪ ꯆꯠꯇ꯭ꯔꯣ ꯅꯪ ꯅꯍꯥꯟ ꯆꯠꯂꯤꯗꯨꯗꯤ
ꯀꯩꯅꯣ ꯁꯤꯗꯤ ꯂꯣꯏ ꯑꯣꯟꯊꯣꯛꯑꯝꯃꯤ ꯁꯤꯗꯤ ꯀꯣꯛ ꯉꯥꯎꯕꯩ ꯋꯥꯔꯤꯅꯤꯅꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯁꯦ ꯅꯨꯡꯁꯥꯁꯨ ꯌꯥꯝꯅ ꯁꯥꯗꯦ ꯅꯨꯡꯊꯤꯁꯦ ꯃꯪꯂꯤ ꯇꯧꯅ ꯁꯨꯝ ꯂꯩ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯦ ꯍꯤ ꯂꯥꯛꯄ ꯉꯥꯏꯔꯤꯅꯤ ꯑꯥꯗ ꯍꯤ ꯃꯤꯁꯤꯡ ꯉꯥꯏꯔꯒ ꯂꯩꯔꯦꯕꯀꯣ ꯃꯤ ꯐꯨꯜ ꯑꯣꯏꯗꯅꯗꯤ ꯀꯃꯥꯏꯅ ꯂꯥꯛꯀꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯍꯧꯖꯤꯛ ꯍꯤ ꯂꯥꯛꯄ ꯉꯥꯏꯔꯒ ꯑꯩꯈꯣꯏ ꯑꯃꯨꯛ ꯇꯣꯡꯉꯒ ꯆꯠꯂꯅꯤ ꯑꯗꯨꯒ ꯂꯥꯟꯊꯣꯛꯑꯒ ꯀꯃꯥꯏꯅ ꯇꯧꯕ ꯍꯥꯏꯗꯣ ꯃꯌꯥꯝ ꯈꯪꯗꯦ ꯀꯗꯣꯝ ꯁꯥꯏꯗ ꯆꯠꯇꯣꯏꯕꯗꯣ ꯑꯩꯈꯣꯏ ꯍꯪꯉꯒ ꯆꯠꯇꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ꯍꯤ ꯂꯥꯜꯂꯒ ꯆꯠꯇꯣꯏꯅꯤꯅ ꯅꯨꯄꯥ ꯑꯃꯁꯦ ꯊꯥꯗꯔꯝꯗꯣꯏꯅꯦ ꯏꯁꯤꯡ ꯃꯌꯥꯏ ꯌꯧꯔꯒ ꯑꯗꯨꯒ ꯍꯤꯁꯦ ꯊꯥꯗ꯭ꯔꯤ ꯃꯤ ꯐꯨꯜ ꯑꯣꯏꯗ꯭ꯔꯤꯕꯅꯤꯅ ꯑꯗꯨꯒ ꯐꯝꯐꯝꯅꯅꯦ ꯑꯁꯨꯃꯥꯏꯅ ꯏꯁꯤꯡ ꯀꯟꯅ ꯆꯦꯟꯈ꯭ꯔꯕ ꯏꯁꯤꯡꯁꯤꯒꯤ ꯃꯌꯥꯏꯁꯤꯗ ꯍꯤꯁꯤꯒ ꯉꯥ ꯐꯥꯔꯤꯕ ꯃꯤꯁꯦ ꯑꯉꯛꯄ ꯑꯃꯅꯤꯀꯣ ꯃꯣꯏ ꯅꯣꯡꯃꯒꯤ ꯆꯔꯥꯒꯤꯅꯤ ꯍꯥꯏꯅ ꯑꯀꯤꯕ ꯃꯁꯛ ꯈꯪꯗꯅꯒꯤ ꯇꯥꯟꯖꯔꯤꯅꯤ ꯑꯗꯣ ꯃꯁꯤꯁꯦ ꯌꯦꯡꯅ ꯑꯩ ꯍꯤ ꯊꯥꯕ ꯉꯥꯏꯔꯦ ꯑꯗꯨꯒ ꯍꯤ ꯊꯥꯔꯒꯅꯦ ꯅꯨꯄꯥ ꯑꯃꯈꯛꯅ ꯑꯩꯈꯣꯏꯒꯤ ꯖꯦꯀꯦꯠꯁꯦ ꯂꯤꯠꯍꯜꯂꯒ ꯍꯥꯏꯗꯤ ꯐꯣꯇꯣ ꯀꯥꯞꯄꯤꯕꯀꯣ ꯑꯩꯉꯣꯟꯗꯁꯨ ꯂꯤꯠꯁꯜꯍꯜꯂꯦ ꯑꯩꯁꯦ ꯃꯤ ꯃꯌꯥꯝꯁꯤꯅ ꯌꯦꯡꯉ ꯈꯪꯗꯕꯤꯗ ꯅꯣꯛꯏꯕꯀꯣ ꯑꯗꯣ ꯑꯩꯁꯨ ꯂꯤꯠꯁꯜꯂꯦ ꯑꯗꯨꯒ ꯐꯣꯇꯣ ꯀꯥꯞꯈ꯭ꯔꯦ ꯑꯗꯨꯒ ꯀꯥꯞꯈ꯭ꯔꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯦ ꯃꯊꯛ ꯀꯥꯈꯠꯂꯒ ꯂꯝꯕꯤꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯅ ꯑꯩꯒ ꯇꯥꯆꯧꯒꯁꯦ ꯀꯣꯛ ꯁꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣই ꯁꯤꯒꯩꯁꯤꯒ ꯑꯣꯇꯣꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯃꯈꯛꯇ ꯍꯪꯉꯦꯕꯀꯣ ꯂꯨꯄꯥ ꯕꯥꯔꯤꯛꯀꯤ ꯂꯝꯕꯤꯁꯦ ꯀꯗꯣꯝꯗꯅꯣ ꯍꯥꯏꯅ ꯑꯣꯏꯗ ꯑꯃ ꯂꯩꯔꯦ ꯖꯦꯠꯇ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯖꯦꯠꯇ ꯍꯥꯏꯗꯣꯏꯅꯦꯌꯦ ꯑꯗꯣ ꯖꯦꯠꯇ ꯍꯥꯏꯔꯒ ꯑꯩꯈꯣꯏꯁꯦ ꯆꯠꯂꯦ ꯃꯌꯥꯝ ꯑꯗꯨꯒ ꯆꯠꯂꯤꯕ ꯂꯝꯕꯤꯁꯦ ꯒꯂꯤ ꯑꯣꯏꯅ ꯄꯤꯛꯇ꯭ꯔꯨꯒ ꯄꯤꯛꯑꯦ ꯋꯥꯈꯣꯡꯗ ꯆꯠꯂꯦꯕꯀꯣ ꯂꯝꯕꯤꯒ ꯌꯥꯝ ꯐꯖꯅ ꯁꯥꯔꯝꯃꯦ ꯑꯗꯣ ꯍꯥꯏꯕ ꯂꯝꯕꯤꯒꯗꯤ ꯈꯪꯖꯗꯔꯦ ꯑꯩꯁꯨ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏ ꯈꯣꯡ ꯁꯝꯊꯕꯗꯣ ꯂꯝꯕꯤꯒ ꯌꯥꯝ ꯐꯖꯔꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯦ ꯆꯠꯂꯒꯗꯣ ꯁꯣꯝꯗꯅ ꯂꯨꯄꯥ ꯕꯥꯔꯤ ꯍꯥꯏꯈꯤꯗꯣꯏꯅꯤ ꯑꯗꯨꯅ ꯁꯣꯝꯗꯅ ꯍꯥꯟꯅꯒꯤ ꯈꯦꯋꯥ ꯂꯥꯛꯐꯝꯗꯨꯅꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯨꯄꯥ ꯕꯥꯔꯤ ꯌꯧꯔꯦ ꯑꯗꯣ ꯌꯨꯝ ꯌꯧꯅꯕ ꯆꯠꯂꯅꯤ ꯑꯗꯣ ꯌꯨꯝ ꯌꯧꯔꯒꯅꯦ ꯑꯩꯈꯣꯏ ꯇꯥꯆꯧꯗꯤ ꯆꯠꯈ꯭ꯔꯦ ꯑꯩꯅ ꯃꯣꯏꯗ ꯆꯥꯛ ꯊꯤꯟꯕ ꯑꯗꯣ ꯑꯩꯈꯣꯏ ꯕꯣꯛꯆꯥꯅ ꯉꯥꯗꯣ ꯃꯥꯀꯟꯅ ꯁꯦꯝꯃꯤ ꯉꯥꯁꯦ ꯊꯣꯡꯉꯣ ꯍꯥꯏꯅ ꯑꯩꯅ ꯊꯣꯡꯉꯨꯔꯅꯨ ꯍꯥꯏꯕ ꯑꯩꯒꯤꯗꯤ ꯃꯦꯔꯥꯃꯦꯁꯅꯤꯅ ꯑꯗꯨꯝ ꯍꯥꯏꯕ ꯇꯥꯆꯧ ꯆꯥꯗꯣꯏꯅꯤꯅ ꯑꯗꯨꯝ ꯊꯣꯡꯗꯣꯛꯑꯣ ꯍꯥꯏꯅ ꯑꯗꯣ ꯑꯩꯅ ꯊꯣꯡꯕꯤꯔꯒꯦ ꯍꯥꯏꯅ ꯑꯥꯂꯨ ꯈꯣꯛꯏꯅꯤ ꯕꯣꯛꯆꯥꯒ ꯋꯥꯔꯤ ꯁꯥꯟꯅꯅ ꯉꯁꯨ ꯅꯕꯦꯟꯗꯪ ꯂꯩꯕꯗ ꯀꯩ ꯍꯥꯏ ꯍꯤꯟꯖꯥꯡꯒ ꯆꯥꯐꯝ ꯊꯣꯛꯐꯝ ꯈꯪꯉꯝꯃꯔꯣꯏꯅꯦ ꯍꯥ ꯂꯤꯛꯃꯟꯅ ꯃꯨꯟ ꯅꯣꯏ ꯁꯤꯗꯗꯤ ꯂꯧꯒ ꯌꯥꯝꯅ ꯋꯥꯡꯉꯝꯃꯤꯅꯦ ꯑꯩꯈꯣꯏ ꯑꯥꯗꯗꯤ ꯂꯤꯡꯅꯕꯇ ꯉꯥꯏꯔꯤ ꯏꯁꯤꯡ ꯆꯥꯎꯅ ꯂꯩꯔꯨꯏꯗꯨꯗꯤ ꯏꯁꯤꯡ ꯆꯥꯎꯕꯗꯒꯤ ꯀꯪꯊꯕꯇ ꯉꯥꯏꯔꯤ ꯑꯗꯨꯅꯅꯤ ꯉꯥ ꯐꯥꯅꯔꯤꯁꯦ ꯍꯧꯖꯤꯛ ꯂꯤꯡꯈꯠꯅꯗꯅ ꯍꯧꯖꯤꯛ ꯂꯤꯡꯕꯒ ꯌꯥꯎꯅꯩꯅꯦ ꯂꯤꯡꯍꯧꯔꯤ ꯈꯔꯁꯨ ꯑꯣ ꯁꯄ꯭ꯂꯥꯏꯒꯤꯗꯣ ꯑꯗꯨ ꯀꯩ ꯆꯥꯔꯤꯕ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤꯗꯤ ꯃꯦꯔꯥꯃꯦꯁꯅꯤꯅꯅꯦꯀꯣ ꯑꯥꯂꯨ ꯕꯖꯥꯔ ꯑꯣꯏꯅ ꯇꯧꯔꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯑꯥꯂꯨ ꯕꯖꯥꯔꯁꯦ ꯀꯨꯞꯅ ꯇꯧꯔꯒ ꯕꯖꯥꯔ ꯇꯧꯔꯅ ꯁꯣꯏꯔꯤꯕꯅꯦꯕꯀꯣ ꯍꯧꯖꯤꯛꯁꯦ ꯑꯇꯣꯞꯄ ꯁꯣꯏꯗꯣꯛꯑꯒ ꯑꯩ ꯍꯧꯖꯤꯛꯁꯦ ꯍꯤꯟꯖꯥꯡ ꯉꯥ ꯕꯖꯥꯔ ꯇꯧꯔꯒꯦ ꯇꯧꯔꯤꯅꯤ ꯑꯗꯣ ꯆꯥꯛꯇꯤ ꯑꯩꯈꯣꯏ ꯕꯣꯛꯆꯥꯅ ꯊꯣꯡꯉꯝꯃꯦꯕꯀꯣ ꯑꯩꯅ ꯐꯣꯟꯗ ꯍꯥꯏꯈꯤꯕ ꯆꯥꯛꯇꯪ ꯊꯣꯡꯕꯤꯔꯝꯃꯣ ꯊꯦꯡꯒꯅꯤꯅ ꯑꯩꯅ ꯂꯥꯛꯄꯗ ꯄꯨꯡ 12 ꯇꯥꯔꯦꯕꯀꯣ ꯑꯩꯅ ꯌꯧꯔꯛꯄꯗ ꯑꯗꯣ ꯑꯩꯅ ꯍꯤꯟꯖꯥꯡꯗꯣ ꯑꯩ ꯂꯥꯛꯑꯒꯗꯤ ꯊꯣꯡꯉꯁꯨ ꯊꯣꯡꯒꯦꯅ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯉꯥꯁꯦ ꯉꯧꯊꯣꯛꯑꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯉꯥꯁꯨ ꯂꯤꯛꯏ ꯑꯗꯨꯒ ꯑꯩꯒꯤ ꯍꯤꯟꯖꯥꯡꯁꯨ ꯂꯤꯛꯏꯕꯀꯣ ꯀꯃꯥꯏꯅ ꯊꯣꯡꯗꯣꯏꯅꯣ ꯈꯪꯗꯦ ꯑꯩꯁꯨ ꯆꯥꯔꯣꯏꯗꯕꯅꯤꯅꯀꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩ ꯄꯨꯂꯞ ꯉꯧꯊꯣꯛꯑꯒꯦ ꯅꯣꯡꯁꯦ ꯌꯦꯡꯉꯨꯅꯦ ꯅꯣꯡ ꯇꯥꯔꯗꯤ ꯈꯦꯋꯥꯗ ꯆꯠꯄꯗ ꯂꯥꯟꯕꯗ ꯃꯑꯣꯡ ꯆꯥꯔꯣꯏꯗꯧꯔꯤ ꯃꯌꯥꯝ ꯅꯣꯡꯁꯦ ꯐꯖꯅ ꯇꯥꯗꯣꯔꯦ ꯍꯩꯊꯗꯣꯔꯦ ꯅꯨꯃꯤꯠ ꯅꯤꯅꯤ ꯅꯨꯡꯁꯥ ꯇꯞꯇꯥꯡꯉꯩ ꯁꯥꯔꯒ ꯍꯧꯖꯤꯛ ꯀꯟꯅ ꯅꯨꯡꯁꯤꯠ ꯑꯏꯪꯕ ꯁꯤꯠꯂꯤꯅꯦ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯀ ꯇꯧꯔꯤꯅꯦ ꯌꯦꯡꯉꯣ ꯈꯤꯔꯀꯤ ꯍꯥꯡꯗꯣꯛꯄ꯭ꯔꯣ ꯆꯠꯈꯔꯦ ꯀꯔꯤꯅꯣꯅꯦ ꯑꯗꯣ ꯃꯌꯥꯝ ꯆꯥꯛ ꯂꯣꯏꯔꯦ ꯑꯩꯒ ꯕꯣꯛꯆꯥꯒ ꯑꯉꯥꯡꯁꯤꯒ ꯇꯧꯔꯒ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯆꯥꯃꯤꯟꯅꯔꯦ ꯇꯥꯆꯧꯗꯤ ꯃꯥꯏ ꯆꯥꯛ ꯁꯔꯨꯛꯄꯨꯗꯤ ꯈꯥꯛꯑꯦꯕꯀꯣ ꯑꯗꯣ ꯃꯥ ꯑꯥꯗ ꯆꯥꯔꯛꯇꯣꯏꯔꯥ ꯆꯥꯔꯣꯏꯗꯣꯏꯔꯗꯤ ꯈꯪꯗꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯩ ꯄꯄ ꯆꯥꯊꯣꯛꯑꯒ ꯀꯣꯜꯂꯤꯛ ꯐꯦꯡꯗꯣꯛꯄꯤꯔꯝꯃꯦ ꯑꯗꯩ ꯆꯥꯛ ꯇꯣꯛꯅ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯕꯣꯛꯆꯥꯅ ꯀ꯭ꯋꯥ ꯀꯟꯅ ꯈꯥꯏꯔꯤ ꯃꯥ ꯈꯥꯏꯕꯤꯒꯦꯅ ꯀ꯭ꯋꯥ ꯆꯞꯁꯦ ꯀꯩꯅꯣ ꯇꯧꯔꯦꯅ ꯑꯗꯣ ꯑꯩꯅꯅꯦ ꯐꯨꯔꯤꯠ 2 ꯈꯛ ꯇꯨꯕꯤꯕꯀꯣ ꯑꯩꯈꯣꯏ ꯕꯣꯕꯣꯛꯀꯤꯁꯨ ꯇꯨꯏꯌꯦꯕꯀꯣ ꯕꯣꯕꯣꯛꯀꯤꯗꯤ ꯂꯤꯠꯅꯅ ꯂꯣꯏꯔꯦ ꯃꯥꯒꯤꯁꯦ ꯐꯔꯒ ꯃꯩꯇꯥ ꯇꯥꯕꯀꯣ ꯑꯩꯈꯣꯏ ꯕꯣꯛꯆꯥꯒꯤꯁꯦ ꯄꯤꯕꯒꯤ ꯃꯊꯥ ꯆꯥꯔꯤꯉꯩꯗ ꯑꯩꯁꯨ ꯄꯨꯔꯒ ꯂꯥꯛꯑꯦ ꯑꯗꯣ ꯑꯩ ꯃꯉꯣꯟꯗ ꯌꯦꯡꯍꯟꯕꯅꯦꯕꯀꯣ ꯑꯗꯣ ꯃꯥ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯕꯣꯛꯆꯥꯁꯤꯗꯤ ꯃꯁꯥꯁꯦ ꯑꯗꯨꯝ ꯍꯥꯟꯅꯗꯒꯤꯗꯤ ꯄꯥꯔꯒ ꯁꯨꯝ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅ ꯄꯥꯕꯅꯤꯅ ꯑꯩꯅ ꯃꯥꯒꯤ ꯁꯥꯏꯖꯁꯦ ꯑꯗꯨꯝ ꯈꯪꯉꯦꯕ ꯄꯥꯕ ꯃꯤꯒꯤꯗꯤ ꯇꯨꯕ ꯅꯨꯡꯉꯥꯏꯑꯕꯀꯣ ꯐꯨꯔꯤꯠꯁꯦ ꯑꯗꯣ ꯑꯩꯅ ꯂꯤꯠꯁꯜꯂꯒ ꯌꯦꯡꯉꯣ ꯆꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯅ ꯑꯩꯅꯅꯦ ꯂꯤꯠꯁꯟꯍꯟꯕꯅꯦꯕꯀꯣ ꯄꯣꯀꯦꯠꯇꯤ ꯌꯥꯎꯗ꯭ꯔꯦ कमाइन के कहो ꯆꯞ ꯃꯥꯟꯅꯩ ठीक है ꯌꯥꯏ
ꯃꯦꯟ ꯇꯥꯆꯧꯁꯦ ꯏꯅꯝꯃꯣꯏꯗ ꯉꯥ ꯊꯤꯆꯒꯤ ꯄꯣꯠꯁꯨ ꯍꯜꯂꯛꯈꯤꯗ꯭ꯔꯦ ꯑꯗꯣ ꯃꯥꯁꯦ ꯆꯥꯛ ꯆꯥꯔꯨꯏꯑꯕ ꯑꯗꯒꯤꯁꯦ ꯆꯥꯛ ꯆꯥꯗꯣꯏꯅꯤꯗ ꯃꯥ ꯉꯥꯏꯕ ꯑꯣꯏꯅ ꯂꯩꯌꯦꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯌꯨꯝꯗ ꯍꯜꯂꯅꯤ ꯃꯌꯥꯝ ꯑꯗꯨꯗꯤ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯈꯤꯒꯦ ꯌꯥꯗ꯭ꯔꯦ ꯍꯟꯗꯛ ꯀꯨꯆꯨ ꯐꯖꯅ ꯂꯨꯑꯦ ꯉꯥ ꯐꯥꯕꯅ ꯅꯨꯡꯁꯥꯗꯣ ꯀꯣꯏꯆꯠ ꯆꯠꯄꯗ ꯀꯨꯆꯨ ꯁꯪꯉꯦ ꯄꯨꯖꯥ ꯃꯌꯥꯁꯤꯗ ꯅꯣꯡꯅ ꯃꯅꯨꯡ ꯂꯥꯛꯏꯕ ꯑꯩꯈꯣꯏ ꯕ꯭ꯔꯣ ꯂꯥꯛꯑꯦ ꯃꯤꯍꯩꯁꯤꯗꯤ ꯂꯣꯏꯔꯦ ꯅꯣꯡ ꯇꯥꯕꯒꯤ ꯑꯗꯨ ꯃꯌꯥꯝ ꯇꯥꯆꯧꯁꯨ ꯂꯥꯛꯑꯦ ꯇꯥꯆꯧꯁꯦ ꯑꯥꯗꯒꯤ ꯑꯗꯨꯝ ꯆꯥꯛ ꯆꯥꯔꯒ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏꯁꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯧꯖꯤꯛ ꯍꯟꯅꯕ ꯇꯧꯔꯅꯤ ꯑꯗꯣ ꯃꯌꯥꯝ ꯐꯔ ꯐꯠꯇ꯭ꯔꯁꯨ ꯑꯩꯒꯤꯗꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝꯅꯤ ꯌꯨꯝꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯅꯨꯡꯁꯤ ꯊꯥꯗꯣꯛꯑꯝꯗꯥꯏꯗ ꯑꯗꯣ ꯕꯣꯛꯆꯥꯁꯨ ꯂꯩꯍꯧꯔꯦ ꯑꯩꯈꯣꯏ ꯌꯨꯝ ꯇꯝꯅ ꯂꯥꯛꯑꯦ ꯉꯁꯥꯏꯒꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯁꯤꯒꯁꯨ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯇꯧꯔꯝꯃꯤꯁꯤ ꯂꯤꯂꯥꯁꯦ ꯌꯦꯡꯉꯨꯅꯦ ꯁꯤ ꯀꯥꯏ ꯍꯧꯖꯤꯛꯐꯥꯎ ꯁꯤꯠꯂꯝꯗꯦꯁꯦ ꯇꯥ ꯂꯣꯏꯔꯦ ꯁꯤꯠꯈꯤꯒꯦ ꯑꯝꯇꯪ ꯃꯌꯥꯝ ꯌꯨꯝꯗ ꯂꯥꯛꯑꯗꯤ ꯎꯅꯥꯅ ꯂꯣꯏꯔꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯁꯤꯒꯤ ꯚꯤꯗꯤꯑꯣ ꯃꯈꯥ ꯑꯇꯩ ꯂꯧꯍꯧꯗ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪꯒꯤ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯐꯪꯅꯔꯁꯤ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ